ngasi article asigi maming COVID-19 gi wahang marakta mahi tamba phangdraba mahiroi singge anoba education policy aiba Romendrajit Moirangcha coronavirus haiba mahikse kanada tonglaga kadaida sidoino karam haina kadaida gi thoglage mayamna yamna kinari ba virus ase pairaga susatte hai jiba pan bahaiba tin kang mahik matai pumna magi life cycle haibade पोकलगा साउखलकपा मतुंग अहल ओइरगा सीबा हाइबगे लाइफ साइकिल लोइना लई कोरोना वायरस की लाइफ स्पान कयानो करम न पोकलकपनो मतम कयादा चाउरगे अदुगा कयामुक पुंसी सांगबनो मसिगुम्बा वाहंग मयाम से मियामना निंगथिना नैनादुना खंगद्रिंगै शक्ति लैबसिंगनदे कोरोना गी मिंगदा अंगकपा कयानि तौखिबा फार्मास्यूटिकल कंपनी कयाना बिलियन कयानि तानख्रिबा मसिगी मथक्ता शक्ति लैबा मियोइ सिंगना मियाम याउदना इंगना चिकना वारेप कयानि लौख्रिबा मियामना हा कामना वानरिंगै सिदा अमुकसु वैक्सीन गी लांदा अंगकपा लीला कयानि मियामना हौजिक उगदौरिबा असुमना मियामना पुंगाव ngawduna leiringai loinana mahiroi singna lairik tamba phangdringai tanja sida anauba education policy amasu miyamda khudol tambikhre somda na thava khudingmak internet haibade online da loina tawdaba yadre Masidani senjau paiba company kayana ningtamna trillion da paisa taleba senjau paiba sing maning thunglawasu lairaba miyam dade wakhal laina mahiroi singdana mobile addiction masidi auto bara magic bara bus bara hengatnaba corona haibadubo chinda lai tongbagum maibi laifagum haining lagle miyamda karigidamakno miyoibana mars grahada लैबा ngamgadoriba science ki chakhulaba matam sida ningthau palingai matamgum miyambu tha taruk hena mayumda namsinduna thambi khriba COVID-19 gi luraba lalak sida haukiba July 18 2020 da Bharat ta nauna sanagadaba National Education Policy 2020 Union Cabinet na warep lawduna miyamda lauthokhi laibak amada nauna sanagadaba thoksil ama puthokpa haibasidi Parliament ta apapata ningthina nainaraba matungda pass tawpham thokpane masigi mathakta miyamda hana mayek sengna khanganduna public opinion phauba lawpham thoke Bharat na ningtamlaba matung educational framework semdoknaba lawba handaki asina ahum suba warepne ahanbada Indira Gandhi ki matam English amaga chamapan hompuga nipan amasung ani suba oina English amaga chamapan marfuga taruk Rajiv Gandhi lengak matam da semkhre hauzik mahi wangna tamluraba na crore kaya thabak phangdaduna leiriba se thabak pi bagi mahutta awangba thaki mahi tamningdanaba ithil ama policy asina pi bagi yamna chauna mami tare khwaidagi maru oina education sector da ahongba purake hairabade thong manana paisa changdana mipum khudingmak mahi masing loina phanganaba Privatization tawthoklibasigi mahutta government punna paisingadabani drama gum tat macha macha tawbagi mahut lanai school sing kaw thabagum tharibasi hana muthat panatrabadi thoina ahongba amata purakpa ngamloi nauna puthorokliba policy asina schooling matamdagi vocational education phangalagani hairabasu khongthang ase piklingai matamdagi information level oina market ta sanghanbada laithok handuna laibak asida changlakpasu yana leire NEP na undergraduate mahiroi sing tangkak naina laptop haningba matamda lepa yabagi thausil amadi mayek sengna ure masina lairaba imung kayade awangba thaki mahi masing phangba ngamloi daure malem asida leiriba thawai panba khudingmaktagi miyoiba ekhoina helibasi education asisu amani education gi sakti ase sanga sing asidasu sunglai leite haibadi lale lambi mayaida san natraga hui amana cross tawringaida gari ama horon khonglaga lakpa matamda san natraga hui adu lambi cross tawba lepkhigani ai ba lairik leitringaidage miyoiba ikoina mahausa haibade nature dagi para mayam tamba horakhrabane mi amana mathanta puba ngamdaba arumba pot ama mayam changlaga thangbada irai laina ngami haibase kakchengdagi tamba parane samna hairabada aiba lairik leitringaidage miyoibana mahausada midna uriba amasung nakongna tariba mayam asidagi para mayam tamduna lake
Umang wamang amasung surungda lairingaidagi hauna miyoibana lairik mayek iba amasung layekba horakre haibasi aikoina prehistory recordsing asidagi khangba ngami. Ngasidi education gi matengna miyoiba ikoi angakpa phangna chaukhatle. Ahangba malangda uchek kumna paiba ngamle. Education na ano bot puthokpagi thauna amasung pothok puthokpagi khongjel yangkhatlali haibadi production skill phajana hengathali. Asumna ano ba education policy puthorokli vasi production ki skill hengathanduna miyoibana hena nungaina leinabagi damakni. Asumna COVID-19 ki pandemic manungsida acting amasung dialogue phajana hairabadi paisa khawjau paisil hoba yare. Masibu aikoina education from the nature haibaduni economic system aduna hanagi ariba system adu te kaidana adum thamlaga anoba education policy ama miya marakta hathu khanglanglang silakli vasina aikoi miyam gi punsida karisu nokthokhan bangamloi. Masigi system ase mara chena phajana leidingaida anoba education system ama sana hana bahai basi gari amanbada rang taisin baga chap manai. Masina miyam gi punsi mahingda nokthorokodaba karisu leite. Matam amada Bharat na British loilam lainga ki minai oiringaida Bharat ki education system ase British laingak na yamna section na control tawrame. Makhoi na chatharamba loilam laingak aduga chap manaba mawongda education syllabus amasung education policy semlammi. Matamdogi Bharat masa singna makhoi sahib singge minai oire. Mangakta British loilam sasan ge thauri thuraga koising singduna puri haibasi khalakkanaba education system phajana sembirame. Loilam lainga ke taipunba achoba kerani haibadi ICS officer oiba yanaba Bharat masa sing exam yauba yahalame. Samna hairabada British senjau paiba singna makhoidagi I chupli haibasi khanghalamde. Asumna hauzik phauba aikhoigi mentality da English lon bana lairik haiba sanare. Adubu Britain dade kari lol nganglaga lairik haiba sarambane aduga USA da lairik haiba sage hairabadi miyamna khangnadriba. Adubu ngasigi political system asina mipum khudingmak lairik phajana hayanbiraba matungda senjau paiba singe private ki kolu da saphallaga ningthi na sapkhaina bang launa hangdoklakbasu leptre. Sakti khudingmak makhoigi khubam nungda thamliba senjau paiba singna nongmagi miyamgi charam metpagi chang henjilakani. Drug karbar hanba corruption thabak phangdabagi masing lairabagi chang terrorism parasitism exploitation crime lisinglak tawrubagi mara leirabasu maithong maka lamna miyamgi mihut oiduna lainga ki singasanda ikaiba maset yaudana nganthoiba yai. Laivak amada lairiba education system aduna laivak aduda chatnariba senthum amasung lainga ki chatna pathap adu malemda khwaidagi pharaba system ne. Masi nataba atopa khunai ama sunglai leitabagum miyamgi kokta phajana khalhalli. Laivak amabu atopa laivak amadagi senjau paiba singna charam metlaga loilam laingak chatharakpa matamda mikha polava laivak adugi education system adusu loilam mapuna yam section na haisingna supai paisilli. Loilam lainga ki China adu nahat piraba miyam aduda sungphau phauhandana ba honai. Education gi mateng na malem asida chauba hongba kaya purakpa ngamkhrabasu miyoi kanglup amana atopa miyoi kanglup amabu pangthahanba amasung sumduna tumthahanbadasu education na yam phajana ngami. MA MPhil PhD loiraba mayam angang machana mamagi matambakta nungaina tumthakivagum makeup thou haiba yadaba mi mayam amasu lei. Mahigi thak wanglabasu komlen makeup thoklo haiba yadana pikliva nawa amagum tumkhun tankiwa taibang mi kaya education gi WY tablet charobadagi ngangna sanaba yadana wanthakiva kayane. Makhoidi nongmagi English khara saihaudrabadi chaba thakpa yadraba anaba amagum aikhoigi irakta hingli khunai amabu manglomda chalhange natraga maning halange haibasi education gi makha yamna pole maram asina loilam sandokliwa laivak singna makoina khudum chaliwa laivak adugi education power adu tangai fadana paisilli. Education policy nokthokhanba aduga economic sector khudingdana privatization da thawai yauna chatharak paibasi
Senjau paibasingna miyamgi I chupada hena nungaina ingna chikna masa masana yana sathanaba thaurangne. Pothok hena puthokpa amadi anau anauba production gidamak yamna lairik haiba skill leiba haisingba thabak phangdaba mi masing yam khalakpa haibasimag Senjau paiba private company singna yamna pami. Senjau paibagi economic system capitalism haibasimag angam basetna duna chana balamzelge chana pathap amani. Angam ba munaba lakna bagi competition haibasimag matu sonba mioi singidi mafam leite. Masigi economic system si hek leidiba makai waidaba senja thumja mihat mipun. Crime anem awangi khetnaba adumak leigani. Maru oina khunai sibu sum sahaliba corruption gi vaccine su kaidaunungda puthokpa ngamloi. Senjau paibasingna miyoibagi ichuplaga nungai na hingba yahaliba senthumgi chana pathap adubuna capitalism kawi. Capitalism bu ningthina yomsinduna thamliba phazaraba laingak system adugi mamingna democracy kawi. Malemgi senjau paibasingna democracy bu mathanungda chetna konsinduna thamnari. Tasengna hojik malemda chatnariba social system asi phatrabatin kang mahik matai tingfa kakphai singi marum koksinpham oiriba pumtharaba pukhri gi isinga chap manarabani. Masidagi ni corona su poglakliba. Masida anauba education policy ama fazana saisillavasu pumtharaklaba political system asibu phagathanbadi kaidongnungdasu ngamlaroi. Hanagi policy fauba mapung phana thabak onthokpa ngamdana fail oiduna leidiva education sector asida anauba policy ama pandemic manungsida puthoroklibasi miyambu nungsiba saduna pangthanaba khoi thaklibara.